Kuki Jo nupi lising taret lom amasung nupa lising ahum lom thomjilakuna JCB manga sizinaraga torbung Bangla da leiramba mitegi yum chamarom tem thokre me ahum dagi leptana chatharagliba Manipur gi apun bangam khai thugairaga tongan ba administration logani haideba Kuki Jo militant sangi akan balan leptringai gi chairakta ngarang ahum laksu boina haulai khopi Kuki khul manake torbung Bangla gi area da makoi gi laikhidraba singi haksang leirol changani thorang lakpagi saruk amawaina torbung Bangla da leiramba hana mai thadokraba mitegi yum chamarom tem khaikhre thogdok asi ngarang nungthil pung ani rom tarakpada thokibane matam asida Churachandpur romdagi ahanbada Kuki Jo nupi lising taret lom makutta matik saba thang tena chingba paiduna torbung Bangla tamna thomjilakhe yamlaba nupi sing aduna mafam adu yawrakpaga ikan kanadana nupa chani romsu makutta siba yaba khuchu khulai paiduna mafam aduda thunglakhe aduga ngaiha kanaraba matungdana Kuki Jo phurupki lamhen tu henba nupa lising ahum lom changsilakhibane makoina purakhiba JCB manga sizinaduna Imphal Churachandpur phawbagi tidim lambi paringge mamang thangba masung maning thangba torbung Bangla gi area da lana si haurakpadagi Kuki militant singna mai thadokraba mitegi yum chamaro maduna lairamba mafam sing adu JCB manga aduna leitem manana tem thokibani haire yamlaba miyam aduna thabak sing adu ngarang numidang wairam phawba chathakibane adumoinamak mafam adugi lambigi mamangda deploy tawrakpa BSF personnel sing adude makoina leiragliba sericulture gi compound adu yauna loisang asigi office na singba ngak senbadagi hena topa power pidabana makoigi maikaidagi de karimata tawba ngamkhide aduga torbung Bangla gi lambigi maning thangba sarukta leiba mai thadokraba mitegi yumsing JCB na tem khaiduna leite manahalakpa aduda de Kumaun regiment amasung CRPF ki personnel sing matam kharagi mamangdagi deploy tawrakhibane adubu hairiba Central Force anisigisu personnel masing yamdabadagi Kuki Jo nupi amasung nupa miyamna chatharakiba thabaksing adu thingba ngamkhide haire amaromda haulai khopi khulga tainaba torbung Bangla ge sericulture office amasung farm da Kuki militant sangi haksang phumgani hairakpadagi deploy tawrakiba RAF ki personnel sing adudasu miyam adugi maikaidagi kihanbadagi makoina su karimata tawba ngamkhide haire ngarangi thogdok asigi matangda pausi asina thajaba yaba mafamdagi phangba pauna haibadade Kuki amasung Jo nupi nupa singi maikaidagi RAF ki personnel singda karigumba makoina chatharagliba thabak aduda apanba piramlabade RAF ki gari bomna thugaigani amasung personnel singda su khut thagani haibagi kihan khanganba leikhi haire torbung Bangla gi saruk ayambada Kuki Jo phurup ki khulai paiba amasung paidaba miyamna ngarang su amukana chatharagliba thawong asina de mafam asida makoigi militant singi asiba haksang sing soidana lairol chalakadra haibagi thajaba phongdoknarakle